Kurumjari SKTV News pu yengbiriba punamapu taramna okchari ahanbada maruiba pau Hayang pangthokadoriba ahanba tangka ki 39 suba Lok Sabha mikhalda mathau tawgadaba polling amadi security personnel sing lamthaduna magi polling station singda chatnakri Lok Sabha election nga mawin na kangla sangum sam amadi kraitin sit rota sakang daba miyoy sing na yung manak nang nanungay kapsil lamle hay amasung Imphal Ziribam lambi ki tolen khul manakta tanker singna nanungay kapsil nuna landa kiba adubo yaning daba fondok tuna driver union singna hayeng dagi National Highway kunsaga tereta matam taktana ban kauku Malam mafam ama hektar yengba yaraba Manipur ki ahanba OTT platform SKTV bu support tawibagidama punamapu thagachari hojik pau sandokna pijari Hayang pangthokadoriba ahanba tangka ki 39 suba Lok Sabha mikhal asigi Imphal East district ki manungsta na laiba polling station singda mathau tawgadaba polling personnel amadi security personnel sing ngasi porompat laiba modern college complex Star Sporting Club amadi DC complex agi magi polling station singda sanakri SKTV news tagi report ama Imphal East district ki na hayeng ahanba tangka ki na pangthokadoriba 39 suba Lok Sabha mikhal gi polling personnel sing amadi security sing dispersed over habidi magi polling station sing da chana ba hore maru oina akogi porom pat leriba modern college ki ground mahi complex gi polling personnel sing amadi security force sing asi chana ba hauki bani nakalam da Imphal East ki oina leriba apun ba voter masing asi lakh ahum lising kulhum doi chani panga nipu marini aduga hariba voter sing asi punna polling station Sambriga Nipuma Toya Bot Tada Nagari, Haribu polling station, Sambriga Nipuma Toya Siki, Manungda polling station, Yakai Mapandi, Vulnerable, Hibadi Kogi, Kudung, Tiba Toroshin Tokayaba, Palm the Toroshin Tokayaba, the polling station sing the Hibadi, Adu Nakalamar of the Hariba, polling station sing Asiki, Manungda, polling station Mapanamasuri, higher polling station Asi, special polling station Hana Kauri, Makushing Asi, Maruina, Kogi. Manipur da mamang sahi ki me ahom dagi thoro ki irang number mo kanda lanjena rakhiba kogi miyam adubu bot thara ba phangna bu damak shem ki bani aduga hariba bot thada gador ba singasi maru oina polling station mapani phales ki oina punna outer gi oina voter masingasi chatrek ka kunmari ni aduga inner gi oina chamapan maura mapani mokoi singasi internally displaced oraba relief camp te leriba miyo singak tani mikhal di pangthok dore adumapu Hauzik lai pa Manipur ki irang asina maram oirkanda hayeng pangthokadoriba mikhal asida karigumba nungaitaba pamda thudok thokodra habigi mipaina badi miyam da leri polling personnel sing masana khangna ningthina kanglon chumna vote asi thada hangadi makogi tawdo tawni abi wakham thabakli polling personnel sing haibutare disperse tarom da gi matamne polling personnel from Sulaiba Singa, Boy Sabi Tanzad Lojake. Madam Mingam Taibu. Welcome Susila. Madam Tariba, Mapam St. Palisikan issue. Hangang the other election get a official in a Chakarimna, Haiba, Shaki Todang, Karamna, Pankokan can be again. When a rule sing Amadi, Nayangi interest, election Siamna, a number takta, Hazana, Yom Sumna Pankopang, never won again a consent. Live both a pack Sulaktamina, live saying Mangas, they quite free and fair. Election of Gitobum Tokonium Sumna Tobudo Hogi, but Pandam, Hopiaro Moina. Miam the Haitareko, Ozikshu, the Irangi Manilzuka Librina, Miam the Botarabomatamda, Santi, Wina, Tadanabugi Habitat, Karikari Apple to winning. A quick election commissioner people guideline do Yam Chumnadum, Madugi Isagi, guidelines that I am Nium Chumna, a quick Tobum Toko polling of Saramwina, security, but subsaba measures local park. Lena Loina, a quick polling person gisu, a day sector of Bisar Chukoloi, coordination Pulaga, a quick yam free and fair Heidi election, a quick day, Sangharga, people mandate in a Yam Chumna, Tobopame. Hauzik lai pa Manipur ki irang asina maram oirkanda hayeng pangthokadoriba mikhal asida karigumba nungaitaba pamda thudok
थोकद्रा हाइबगी मिपाइनाबदी मियामदा लेरी पोलिंग पर्सनल सिंह मसाना खंगना निंगथीना कांगलोन चुमना वोट असी थादहनगदी मखोगी तोमदो तोगनी हाइबी वखम थमकली अदुबपु वोटर सिंह असी थोलपगी चांग असी ममांगी इलेक्शन गुमना यामना थोलकदौरिब्रा नत्रगना वोटिंग परसेंटेज असी नेमगदौरिब्रा हाइबदुदी मयाम पुन्ना गाइमिनाबा तारे SKTV न्यूज़ पावम जरीबा केटिमयुम प्रेमचंद इम्फाल तरानिपाल सुबह लोकसभा मिखलगी अहान तांक की बोट थादर नगदोरिबा सिदा पामदब थौदोक थोखंदना इशा इशागी हक सिजनदना बोट थादबियु हाइना इम्फाल ईस्ट डिस्ट्रिक्ट की डीसी खुमनथेम दैनाना डिस्ट्रिक्ट असिगी मियामदा अपील तौरी ngasi SKTV न्यूज़ का अखन्नना उन्नबदा खुमनथेम दैनाना हाई इम्फाल ईस्ट डिस्ट्रिक्ट की मनुंगसना लैरिबा पोलिंग स्टेशन सिंग असिदा प्रिसाइडिंग ऑफिसर ना लुचिंगबा पोलिंग ऑफिसर अहुम यावबा मियोय मरीना साबा टीम अमम मथौ तौगनी Security Force amadi polling personnel sing yauna punna miyoi lising manga ga satrat henbana district asigi polling station singda mathau tawgani haina phongdoraki aina hojik university Imphal East district ki DC ki office manungdadi phagi DC madam Khumunkem Daina ga wari sarara kada hayeng pangthok toriba ahanba phase ki phagi 18 lok sabha ki damakta preparation ki matang da wari shabi tanda adu lawjage Madam hayeng ke damakta hai tare Imphal East district ki oina tongan polling station singda chatna bugi damakta disperse tawi singse punna polling personnel kya morom no security force ki machine na kya mo no khudong thiba thokpa ya ba vulnerable oiba polling station machine na kya no thambiyo madam Imphal East district ki oina punna handaki 18th Lok Sabha election asida koina set up tawzariba polling station sing asidi punna 432 aduga 9 special polling stations amaga aduna punna 441 polling stations singni hariba sida koigi presiding officer na lead tawraga polling officer ahum amaga koigi polling team comprising of 4 member each na polling duty tawgani aduga hariba polling station security gi damakta koigi adequate state police personnel ama DCAPF singsu deploy tawzari ona punna koina manpower da koina just poll duty gi polling station like the duty da we have koina deploy tawris above 5700 personnel nipun both civil and security together sigi mathak ta over and above this we have a lot of standby like striking reserve adigi journal commanders from police side mayama adequate measures and we have also taken help from Indian Army adigi loina CAPF force na chingba adequate oina koigi elaborate security plan ama semjaraga koigi yam peaceful oiba poll oina ba haina sem sabaloi sare special polling station sing se asi karam afam sing na thambi gadino mapani haibena Imphal asi karam relief camp or shelter home thambi gadoi madam akoigi punna relief camp hozik kun mathwe leiba sigi damakta akoi special polling stations mapan hangjabani hariba si koi inner gi damakta manga thammi duga moina Urup Higher Secondary School, Viramangol College, the Community Health Center Nongada, Temporary Shelter Home Sajiwagi, Kitchen number 4 da oigani duga Yambem Girls Hostel, Yambem asida mga ama inner yoina set up tawbani hariba polling station mga sing asida inner Manipur Parliamentary Constituency da chanba voters sing internally displaced voters sing both hadagani duga outer gi su kayamarum outer Manipur Parliamentary Constituency da gi su akoigi Imphal East district relief camp sing da voters sing adum lei biribana moi gi damakta akhanana mari ma hangjari si sing sidi nilet akampat dagi CC Higher Secondary School temporary shelter home Sombungi kitchen number 4 the Urup Higher Secondary School da outer gi voter gi damakta same saba loisare koigi hayeng pangthok ko election asida peace oina free and fair pangthok ko gi damakta miyam da kari paujul ki bidding babe aihakna haijaning badi maroina ngasidi dispersal numita banina akoigi polling team da su aihak akoi district election officer gi maikei dagi best wishes pizari aduga akoigi maroina voters sing da dagi koi Imphal East ki praja sing da su election asi am peacefully smoothly conduct tawraga akoigi afaba magi right to vote exercise tabiu haina haijaning Hayang Pong Thokodoriba Taranipal Suba Lok Sabha Mikhalda Imphal West District ki manungsan na laiba Inner Manipur Parliamentary Constituency ki Kendra Trahum doida bot thadananabagi damak Imphal West DC dagi polling officer amadi security personnel sing asi lamthakre
security personnel singa loinana polling personnel sing adu DCDEO Imphal West District ki TH Kiran Kumar na lamthaki Imphal West District ki oina CRPF sing vulnerable polling station sing da ngak sena ba lamthakre loinana district asida polling station sangwa ga kunthra nipal leibagi manungda vulnerable amadi critical oiba polling station humdra yauri Taranipal Subal Lok Sabha election da hayeng Manipur gi oina ahan ba tang kakki pangthokadaba Mikhal da yauriba Kangpopi district da Mikhal gi damak mathau tawgadaba polling personnel sing amasung security personnel sing ngasi mapung fana magi polling station tamna khongsan kre EVM BBPAT yauna Mikhal gi mathau taba polam singa loinana polling personnel sing Kangpopi district headquarters laiba Brigadier M Thomas ground da ki DEODC Kangpopi na lamthaki Handaki Lok Sabha Mikhal asida district asigi oina nupi polling personnel sahumna polling humdraga tareta mathau tawgudri district asigi oina special polling station kunga marigi loinana apunba polling station samaga humpu tarukta ayupung tareta gi nungthil pung mari fawba bot thadanagani masigi manungda IDP singi special polling station ama yauri district asida nupa voter listing yankai mathoiga Samaga marifu mari nupi voter listing yankai ni thoiga sahumga humdra nipan amasung transgender voter ama yauna apunba voter lak ama listing ahunga sangwaga humpu ni toina vote thadanagani Kangpopi district ki oina 46 cycle ST 50 Kangpopi amasung 51 side to ST da hayeng vote thadanagani Election officer Imphal East District ki DC na thorokpa serol amagi matung ina hayeng pangthokadriba Mikhal asida vote thadaba lakpa matamda masagi electors identity card EPIC card purakadabani kariguma mioi amana hariba EPIC card asi leitaba taragana photo voter slip pairabasu masagi saktak se passport driving license pan card na chingba ama loinarakadabani hairi serol asigida Mikhal manungda karigumba kanagumba mioi amana mirepta natraga voter da kihanba sokhanba yaba thabak tawrabadi Indian Penal Code ki section 171 C gi matung ina fine ga loinana sahi ama jail laibagi serak piba yai maram aduna Mikhal asi santi laina hingsa yaudana pangthoknaba miyamda appeal tawrakli Lok Sabha election gi mangoinana Mafam kayada sakang daba miyoy singna yung manak na nongmay kaptuna aki akang pibagi tawdok adumak thokli Kurai Block Congress Committee gi hanigi President oiramba ama yauna hanigi Zilla Parishad member oiramba miyoy gi yung manak ta sakang daba singna nongmay round kaya kaptuna aki akang pokalamne tawdok sing asigi matangda SKTV News na fangwa pawgi matung ina ngarang numidang pung mapan makhairom tarak matamda Imphal East ki Lamlai Police Station gi manung sanba Kangla Sangom sang makha lekai da leiba Kumabam sana zawba sahi humdra haidiba miyoy asigi yung manak nakta Bolero da lakpa sakang daba miyoy singna nongmay round ahum kapthoki hairi amuromda ngasi ayupung taraga makhairom tarakpa matamda Kurai Tinsit Road ki Sajor laikai da leiba athokpam Okendro kowa hana Zilla Parishad member oiramba asigi yum tamna yamna nakna sakang daba miyoy singna nongmay round khara kaplam ki hairi adumainamak tawdok sing aduda aso open yaukibagi pawdi leite tawdok sing adugi matangda mari leinaba police na thijenbagi thabak chathaba hokre hairi Nakal amoromda Kangla Sangom Samgi Coordinating Committee na sinduna kumabam sana zawbagi yumda masak khangdaba miyosingna nongmai kapsinduna aki akang nanghalambabu yaningdaba fongdoktuna ngasi wakat mifam sathakre Kangla Sangom Sam Community Hall da lamdam adongi miyamna wakat mifam sathakiba aduda saruk yakibi Tawnawjam Bijay Lakshmi na fongdorakpada lamdam asigi tangdu laitadriba phibam asida masingi marakta nungainadaba haibasi tawhuningde asiguma thawdok yumda sanglaktuna aki akang nanghanba asi makhata na tawbigano yumlakta nongmai kapsinba yaningde Mishamda aki akang pibigano masilgi lan tawbigano aikoi shanti pami haiki Micham miyamda asugumba tujungba aki akang nangba si yumlakta kapsan biba asi aikoi amuhana makhata na thoan bigano kari maramgi damak masigumba thawdo asi thohan bibano phanamak imung asigi asoiba aran balerabasu wari sanaraga yasinaba purakiba ngaktani kanana kari maramgi damak thohan bibano thawdo asi haibasi Marek Sumna Sino Pirang Nabagi Damata Mediagi Tonga Afel Tozari Micham Amarom ngasi Kurai Sajor Laikai Tinsit Rota Laiba Kurai Nandabam Laikai Zilla Parishad ki member oiramba atopam Okendro gi yumda lalholop amagi miyoy singni singnaba singna nongmai round mangarong kapsinduna aki akang nanghalambabu
yaning de haiduna ngasi okendro ge thongal da laikai adugi miyamna wakat mifam chathakre tawdok adugi matangda okendro ge loinabi athokpam ongbi bijana pawmi singna phongdorpada mahaki mapuroiba congress ki vote cheli haina tai aduna vote chenganu haina ngarang numidang pung 9 lom taba da laklaga hairami aduga ngasi ayuk amuk laklaga nomai round manga taru kapsilamani asiguma yumlakta nomai kapsenduna aki akhang piba si matungna towiganu haiki yumlakta nong mai kapsan dana tawbi aki akhang pohliba miyam singse tawhan janing de babung ji hanjan na bosum sena leire aina babung na bosela hinoi kamai tong khangbi bunai bunga hamkan da akhoi miyam thadu i ona khang bani mangle baki irang le bani na bosum ya han de bosen biganu sin moi haisi aina babung ke shen de ke shen loi ai thadaning bada adum thadaga da niken ji bjp na bukarsu congress na bukarsu karimta akai balai ponna te ka badu kazer ga loire adun aina mai hai du matung da mohna tawhan janing de sugum thabak singje le थोकलिब इरांग असिना ओहेलिब फिबम असिगी येंगलगा जिरिबाम डिस्ट्रिक्ट की बोरोबेक्रा सब डिवीजन के सेंट्रल सिक्योरिटी फोर्स लौथोक यारोय हाइना लमताई खुनौगी मरा पाइबी सिंगना खोंजंग संगशनख्रे ngasi ayuktagi hogdana mara paibi singna boробекра पुलिस स्टेशन की गेट ममांगदा वाकन मिफम फमजिनदुना खोंजंग संगशन की खोंजंग अदुगा मरी लेनना लमताई खुनौ मरा पाइबी की एडवाइजर अहन थेम मेमसाना फोंगदरखिबदा मणिपुर की इरांग असिगा मरी लेनना बोरोबेक्रा सब डिवीजन असिदा माइनॉरिटी ओइना लेरिबा माइते की खुल अमखक असिदा बॉम्ब पोखाइबा नोंमै कापसिन मना सिंगबा थौदोक थोखिबदगी खुंजा सिंगमी पाइबा पोकनारी फिबम मसिदा खुंजा सिंग ngak senaba ahenba security PBU haina lengak ta taksilingai cherakta election gi damaktani haiduna hana leiramba security force sing lauthoknaba order thorakpa asi yaningde order asi athubada handokadabani karigumba wakat asi tabidrabadi makhal makha kaya gi khongjang changsilagani haiki जिरीबाम डिस्ट्रिक्ट की मनुंग चन्ना लेबा ब्रोबेगा पुलिस स्टेशन दा सेंट्रल फोर्स मरांग काइना थंबिना बहानादी हौना तकनादना लेरा बरमरक असिदा सरकारना सेंट्रल फोर्स CRPF लौथोकनबा ऑर्डर थोलकपसी अखोई प्रजाना यानिंगदे करिगुंबा नम हादुना लौथोकप थोकलबदी पुर प्रजा मियामना अकन मखंजन के संगसन गनी मसिदा फत्तनुंदा थोकलबदी सरकारना दायित्व पुगदबनी हाइना मरा पाइबी अखोइना पुलिस स्टेशन ममांग धरना आसि फमजबनी लाखलिबा 19 सुबह लोकसभा मिखल असिदा रिम्स की स्टाफ सिंगना मखोगी भोट थादबा ngamjanaba मिखल नुमित असी रिम्स की OPD सिंग रूटीन ऑपरेशन थिएटर सिंग थोंगलो लगनी हाइरी रिम्स की मेडिकल सुपरिटेंडेंट अथोरप सेरोल की मतुंग इना अप्रैल 19 दा रिम्स की सुटी ओइरे हाइना लाउथोकलबसु तंगाई फोदना इमरजेंसी सर्विस ती मथौ तौगनी लोइनाना रेडियोथेरापी चथरिबा अनाब सिंगी अप्रैल 19 दा शेड्यूल अदु मथंगी नुमित अप्रैल 10 दा ओइना चथबियु हाइना सेरोल असिदा पल्ली मणिपुर की अनी सुब तांका की मिखल की मतम नक्सिलकपगा इरोइनना जिरीबाम डिस्ट्रिक्ट की DC कृष्ण कुमार न सिंदुना BLO सिंह अमदी आशा अंगनवाड़ी वर्कर सिंह की ओइबा ट्रेनिंग प्रोग्राम अमा ngasi DC ऑफिस की कॉन्फ्रेंस हॉल अमदी ट्रेनिंग हॉल दा पांगथोकरे ngasi की ट्रेनिंग अदुदा बूथ लेवल ऑफिसर सिंगना मिखल की ममांगदा मिखल की मतमदा करी तौगनी लोइनना AMF एजोर्ट मिनिमम फैसिलिटी सिंह करमना पांगथोकनी हाइबा वाफम सिंह DC न फोंगदोकी अंगनवाड़ी न मिखल दा इमरजेंसी लाकप मतमदा करी मतेंग पांगनी डायरेक्ट differently able person lakpa matamda wheelchair pibana singba wafam sing phongdoki BLO amadi anganwadi worker sing punna mioi nimfuna saruk yakiba training aduda master trainer na takpi tambiki थासी की तरा तरुक्ता इम्फाल जिरीबाम लंबी की तोलेन खुल मनाक्ता ऑयल अमसुंग LPG बुलेट टैंकर सिंगदा सखंगदब सिंगना नोंमै कापसिंदुना लांदाखिबा अदुबु यानिंगदब फोंगदोक्तुना ड्राइवर यूनियन सिंगना नेशनल हाईवे 38 हयेंगदगी हौदना मतम कक्तबा बन कौख्रे थासी की तरा तरुक्ता थोकिबा थौदोक अदुगी मतुंगदा इम्फाल थोरकपा खुदोंग चादबदगी जिरीबामदा पन्दुना लेरिबा ड्राइवर सिंगना अखोइगी जिरीबाम पौमीदा फोंगदोरकपदा जिरीबामदा हौजिकचु थाव अमदी अतै पोलम सिंग पुबा गाड़ी सनिगा यांखाइरोम पन्दुना लेरि ओरिबा पिबम असिदा गाड़ी सिंग असिगी ड्राइवर सिंग हौजिकचु लंबी परिंग असिदा गाड़ी थौनिंग फाउद्री सेक्रेटरी स्क्वाड पीरी हाइदुना गाड़ी सिंग इम्फाल तमना थोरकपदा सखंगदब खुलाई पाइब सिंगना अदुमक नोंमै कापसिंदुना ड्राइवर अशोक अपन नंगहनखिबा अमसुंग गाड़ी कया अमांग अता थोकनखिबा असिना गाड़ी सिंग चटपरा सफबा हाइबदु ओइद्री अमरोमदा थौदोक अदुदा अशोक अपन नंगखिबा ड्राइवर सिंगदा ऑथोरिटी की माइकैदगी मतिंग पांगबा याबा मतिंग पांगबियु स्टेट असिदा थोकलिबा इरांग असिना मरम ओइरगा गाड़ी सिंगी मतिक साना सेक्युरिटी पीरगनी अमदी लंबी परिंग असिदा ROP मसिंग यामना थमदुना ngak selhangani haibagi thajaba piba ayiba serol langangna pidriba fawba driver sing gari thawraroi amadi hayeng ayu pung 6 tagi matam kaktaba ban kaure hairi
Kongthang asida CSO amasung laidiba transporter union singna sawatpiu haina so appeal tarokli pendaba driver singi maikai dagisu driver da khut thaba yaningde driver singi security matik sana pigadabani driver singna khulai pui haiba yaningde haiba kholau kayasu lauki Hayang ayuki kung taruk tawa matandagi national highway Imphal jiribam lambi akoi driver me awla ban tawjaragani akoi security matik chana pidaba RP matik chana tadaba sina matumina ban tawjabani jig driver chinaw mayam chaliba national highway sida security matik chana RP matik chana tadribawa akoi gari thawwa lepsagani akoi driver chinaw singda soi bisigi Khitipuron amadi matung tarakpada kokko khuymakta kone sagana Khitipuron pigani haibagi thajabado hamaba matungda akoi gari mu makha tara chathajagani Tha sigi tang tara tarukta Imphal jiribam lambi ki tolen khul manakta oil tanker singda sakhang daba singna nongmai kapsilakpa gi sasok apan nangkhiba Kangpokpi district ke manung sana laiba Thalgara khuldagi driver Tula Rammagarda maitai aikoi punchinchi maipun sel amasung sana thaknaba mating pangre soktuna advance hospital layang duna lairiba driver Tula Rammagar gi mafamda loop asigi member singna tengbang polam sing adu khuchinaki panbayai thodok aduda driver Tula Rammagar mahaki yet thangba khongi khongning gi sarukta sokhibani Manipur के लाइफलाइन ओरिबा नेशनल हाईवे कुंथ्रागा तरेता अहेनबा सिक्योरिटी थंबीदुना लंबी असिंगाक सेनबियु हाइना तौसेम एरिया स्टूडेंट ऑर्गेनाइजेशन गिना लैंगा की पुंगिंग सिंगसिलकली ngarang lup asina thadorok pasero amada hairiba Imphal jiribam lambi asida masak khangdaba kulai paiba mioi singna handak oil amadi gas puba bullet tanker singda nomai kapsinduna landarakpa asi tausem sub division manung channa thokibani asiguma thawong asi asina mafam adugi akoibada lariba khunja singda khudong thiba thokhanbata natana laiminariba furup singi marakta irang thoknaba maru hunba oigani thawdok asi yaningdaba loinana thawdok asibo thokhallamliba singna ingna sikna nungsi chanana lariba asi kaihandanaba hotnabiu lambi asida pochai pubada mari lainaba singna athuba matamda thabak lokhatuna lambi asi ahenba security thamiduna ngak sen binaba appeal tawrakli Iramdam kanba apunba lup ikalna sahi khudingi pangthoktuna lakpa sajibu khudol tamba igi khudol liba amadi khunai yok khatpi ima singbo ikai khumnajaba gi thoram ngasi Akampat Ideal Girls School da laiba relief camp da pangthokre ngasi pangthokiba thoram aduda General Secretary Wahengbam Luwang laimana phongdokibada lup asina hokhiba saichat lising ani kun mari dagi hoduna sahi khudingi sajibu gi thana lakpada sajibu khudol tamba gi thoram asi mapalam phawba chatuna igi khongul liduna lakpani adubu mamang sahi dagi thorok liba irang asina maram oiraga Houzik relief camp ta laidiba singda sanaba polam sing mateng tawbani lup asina aikoigi I asi mutkhidanabaги pandamda masa yamna pokpi nupi singbo puning thogat poina masa yamna pokpa nupi sing khangatuna igai khumnaba utana mana piduna laki asigumba Akampat ki relief camp ta laidiba masa khwaidagi yamna pokpa nupi kunmathoi khangatuna mana pibagi thoramsu pangthokpani haina phongdol odana hayeng pangthokadoriba 39 suba lok sabha gi mikal asida miyamna party ki khetnaba yengdana aphaba mi khanduna vote thadaminasi haina phongdoki Kunai yokapi ima sing dei kai kuna jaba haidane koina angang mari degi henba tahi kuding di manga degi henba sing tabune du handak sidi awaba sina maram oiraga koina lepa ki thak da pangthokpi khudung jabju leite du makoida yamna chamba koigi lengyan phi amaga sumnagi yamdi lepa changa tanga khaktang koina moida piraga koina makoibu lamdam sigi kunai si yokatpada awa thogdang lobuni haidane koida kani kai kuna paduni kunai ama sembada nupi sing logada thogdang aduga ibung pa singna lamjan be iraboti khudung ilaga makoina takpi ba suggestion mayam je khoi ibung pa sing digi logjaraga khoi lakadoi ba chahida afaba hena phaba kunai ama oina na bagi watana bagi matam du logjabani Haukiba mirol khakinatana tungi mirol gidamak aikhogi heritage kanma mathau tai haina Manipur University ki Vice Chancellor Professor N Lokendrona phongdokre ngasi malempombada World Heritage Day gi thorom pangthokna bagom Manipur dasu Manipur State Archaeology Department of Art and Culture amadi Manipur University Central Museum na punna sinduna ngasi Manipur University Central Museum Hall da World Heritage Day lising ani kun mari gi thorom pangthoki thorom aduda MU gi BC Professor N Lokendro University asigi curator Dr. Misala Ramkrishna Art and Culture gi Director N Joy Saruk yaki mahaki warolda BC Professor L Lokendrona makha taraduna maitai gi oiba top heritage laijai maitai sina khundaba horokpa matamda paturel amari ising laiba mafam singda yum saduna lairami Manipur University campus asisu Tranipal suba sahi sada Kangla Fort lairamba Manipur gining thaugi konung oirama mafam ama oibana mafam asi lamdam asigi yamna maru oiba heritage amani University asi lakpada miyoi singna library amadi museum asi soidana maru oina yengli Manipur gi heritage asi saukhat hange hairabadi mari leinaba department ki
department ka Manipur University ka khutsamnana thabak tawba mathau tai haiki. The university has been trying to showcase whatever important collections that the museum has got so far, and we have been trying to popularize it to all our visitors from inside and outside the state. Because any visitor who comes to Manipur University, invariably all the visitors used to visit the library and the museum. Kanchipur is very uniquely located. There are already identified some important identified sites at Kanchipur. It was a summer palace for the 18th century rulers of Manipur. In some way or other connected. On top of the hill there is a Govinda temple. And therefore, very, very exciting kind of a thing for young scholars and young historians, young archaeologists, to think about properly in the right perspective for the reconstruction of medieval and ancient society of Manipur. Department of Microbiology yauna metric assisted laser desorption ionization time of flight mass spectrometry biotriper Bracker Bio Innovation ki nauna saba building ama ngasi awang nongpok state singi manungda ahan boina RIMS Imphal da hangdokre matam ga sunaraba laboratory building adu institute asigi director Professor G Sunil Kumar Sharma na haunabi matung ina hangdoki building adu hangdokpaga loinana RIMS ki director Professor G Sunil Kumar Sharma na phongdokibada ngasi nauna sangariba laboratory asi National Medical Council NMC gi ayaba matung ina postgraduate MBBS PhD yauna MLT tawriba mahiro singi kudong sanaba amadi laboratory testing gi yengduna semgatkibari tongan ba makhal gi laboratory kaya amasu laikre loinana biosafety level 2 gi laboratory amasu hana digileri amadi national program oina HIV AIDS amadi hepatitis laina gi test tawnabagi kudong saba mafam asida laigari ngasi hangdokiba laboratory asi awang nongpok state singda RIMS na ahanba oina hangdokpani haiki thoramaduda RIMS ki medical superintendent Professor M Sajib Institute asige academic Department of Dian Professor Brojen Singh Akoijam Department of Microbiology ki Head of Department Dr. Khuraijam Ranjana yauna Dr. Nurse Singh Su Saruk Yaki ana koi pathology micropharma leramba building dagi tongana separate ungorapagi inauguration no building koi gi mathakta hoji malgi biodiagrama adugi inauguration anobo sariba building sida medical council NMC na leisigi requirement gi matungina koi postgraduate to MBBS to PhD te koi MLT koi mathang koi different course mein ansigi requirement matungina sabani level da koi gi hangiba as a nodal center hoina Government of India na so koi city of national importance ki level da koi bi na bagi koi process hi hore aina thamjage aduga koi RIMS regional power and haije ga koi anything Government of India na notice ye ko da koi center si am blum na leiba center aduna microbiology ki ngasi gi athoba building lei khaba matung ga national level ki ayam project koi na lobung amgani adugi ai ajaba Manipur thokleba irang asi lakshinaba laingang na paikhalakpa section thorong gi manung sana area domination search operation naka seking ngarang sing amadi tampaki mafam kya da sathakre ngarang Churchanpur gi langza area da state amadi central force ki combined team na sathakiba thiba humba gi thabakta yamlaba khuchu kulai sing phagat pangam kre hairi ngarang thiba humba aduda lethot gun ama 12mm bore rifle single barrel ahum magazine nyauba 9mm CMG ama tear gas gun ama kapa yariba nongoi maru taraga mari 38mm ki rubber bullet yauba anti-riot cartridge ani tear smoke shell ahum improvised long range mortar ani amadi improvised long range mortar maru ama phagat pangam khibani hairi amoromda ngarang naka checking national highway 38 amadi national highway 102 da sathaduna achat awok check tawba yauna mafam 113 da sathaki hairi police na miyoi chani ga 138 niyom kaibagi detain tawki tungda verification tawraga thadokre hairi Haukiba March 16 April ama fawba numit tare ni chupna chatharakpa horse riding course loisin kibaga loinana saruk ya kiba miyoi singda certificate sing yanthokre Itno Heritage Council Harikon amadi Singkai Hunba Polo Club na sinduna ngasi Manipur Press Club ki Lokta Hall da pangthokiba thoram aduga mari leinana Itno Heritage Council Harikon gi General Secretary Ahibam Ananna hai Yalhongai degi leraklaba sagolbu kannabagi pandamda horse riding course asi sathakibani Puari nainaduna yenglubada poni hariba sagol makal asina lamdam asigi amadi miyam gi damak laurokhiba thaudang singtha ningai loinana poni mutpada
khunai asisu mutkini kandaba yade haiduna herikona angamba thodang lauduna mioi chamarom saruk yaduna training program asi chathakibani atoba tongan tongan mafam singdasu training program asi pangthokigani Thawal district ta makha tana training program asi pangthoknaba meeting thamli hainasu mahakna makha tana phungdoki Sangolsina namnam sibu kanna ko hona bada so bodang kaya ma lor mu koi nising boina koina international health council amadi singe humba polo club pa sam nazar kan dai koi hai ba sagol thogi training program asi koi ruk sabani koi manipur puni na manipur sagol na koi mut ki bada koi punai asi koi ruk gani hadi adugi palam de dani koina sagol asi manipur gi sagol puni sagol asi hot ba yade masi masi kan ba yade haidana koina akan ba mi hamjar kan da koina ngasigi Imphal West District in Manung Sanba Fayeng the Labor School of Human Resource Development Fayeng the Dental Camp Ama Rimski Dental College and Sindana Pangthokre. Ngasi Pangthokiba Camp aduda Associate Professor Amadi Head Department of Pediatric and Preventive Dentistry Dr. Wairokpam Bhumika Tutor Department of Oral Surgery Dr. Bakim Ningthaujam Galoinana Intern Tarani Thoina Saruk Yaki Thoram aduda Yagi Maru Oiba Amadi Masiga Masina Hakshelga Lainariba Marigi Matanga Sugaina Taki Thoram adu Tha ama supna Sathagadabada World Oral Health Day gi a happy mouth is a happy body haiba wakalona pangthokpani hairi oral screening toothbrush sing mairoi singda pibaga loinana karamna angang singna brush tawgadage haiba taki mairoi amadi oza puna sahunga tarukta yagi problem sing check tawki loinana ngasigi kem aduda mairoi kunga humdoi gi ya semki amadi mairoi kun manga gi ya lawthokki All Manipur Football Association Amphagi meeting Makhada Sathariba Taraga Taruk Lak Suba Manipur State Lake Lising ani kunhumdoi kunmarigi ngasi Kakching DSA ground da amadi Lamlong Thongkhong gi artificial turf ground na sanakiba tongan tongan match singda AFC amadi MPSC mai pakre atopa match amadana YPHU ga FC Lamjau team anina draw aikre ngasi Kakching DSA ground na sanakiba ahanba match da AFC Thawal athokpamna LYCC Sandelbo Panjal amasino da maithiba piki ani suba ground gi match na YPHU Lalambung amadi FC Lamjau team anina match ki apiba matam loiba fawda Panjal amata chanaba ngamdana draw aikibani nakalamoromda ngasi Lamlong Thongkhong da leiba artificial turf ground na sanakiba match na Manipur Police Sports Club na United Brothers FC Urkhulbo Panjal ani emada maikhiba piram laga full point ahum phangba ngamkhre Chhattisgarh gi Naranpur da leiba Ramkrishna Mission Ashram Sports Complex Sathariba Swami Vivekananda Under 20s Men National Football Championship Lising ani kunmari gi damak saruk yarunaba Manipur gi team ngasi Imphal thadokre ngasi Chhattisgarh gi damak Imphal thadokraba Manipur gi sanaroi sing amadi official sing adudi goalkeeper oina P Saran amadi M Sarchali defender oina sanagadaba singda T Thoi L Dhananjoy Yohenba Blessing Kaising Soitel Raikhan Nikki Tosin Anal Amadi M Arbini forwards ki sanaroi sing oina A Bhaskar Y Rohit M David Amadi Pets Rokini loinana midfielder sanaroi sing oina M Singthoiba N Dhanaras Y Sachin K Zahir Amadi Y Dhanaras Manipur team ki coach na N Tomarjit manager da A Bhanu Amadi physiotherapy da N Brakim na luching khibani India gi state kuntra gani thoi digi lakpa team kuntra ni thoina group nipan thokna khaidok laga sathariba Championship asida Manipur na Group A gida Chandigarh Himachal Pradesh Odisha ga mathangchina April 12 kunhumdoi amadi 15 da sanagani Manipur team na Group A gi winner oiba ngamlagadi Group H ki winner team aduga ani suba quarter final match da lamba taunagadoribani All Manipur Football Association Amphana Sinduna February Tarani Thoidagi Hauduna Satharakliba Under 17 Women's Khelo India Football League Tournament Listing Ani Kungamari Ngasi Sanakiba match da ESU Mai Pakre League Asigi Ngasi Nungthil Pung Ama Makhai Taba Matamda Lamnong Thongkhong da Leiba Artificial Turf Ground Sanakiba Traga Humdoi Suba League match da ESU Wangkhaina Kuman Football Academy bu Panjal Kunmathoi Sinoda Sauna Mai Thiba Piki match aduda ESU gi Sanaroi Longjam Nirana Punna goal mapan chanma ngamki Jumlembam Bidyangan Bina Panjal Manga Chankibaga loinana Sandam Anjali Naurem Henarita Singshubam Christina Athopam Lakshmi Lanchenbi Usam Amadi Bina Pani Song Thamna Mathangchina Panjal Amamam Chanba ngamlaga Sauna Mai Pakpa ngamkhibani
July thagi aroi baseol da pangthokadoriba under 23 men's and women's national wheelchair basketball championship lising ani kunmari da saruk yaruna bagidama wheelchair basketball association Manipur na sinduna trial selection pangthoklagani hairi WBAM gi general secretary Muhammad Yunus Khan press da fongdoropagi matung ina national championship asidigi khallaba sanaroi singna Thailand gi Bangkok da pangthokadoriba Asian Oceanic Wheelchair Basketball Championship da India team saruk yagadori differently able oidabasu iram da Manipur gi mingchat purakpada achoba thaudang loba yai haibase utminarasi haiki championship asigi akupa marol gi damak association da gi lakliba April 15 fawgi manungda paw phorpa yagani haiki Wheelchair basketball championship Manipur gi khoi under 23 gi khoi basketball state team semgani basketball playing state team semgani mara maduna iram da masi lebi biba locomotor khoi disable sin now singna haibadi khong nuaitaba adi khotti kayum tawdaba amachung wheelchair friendly orba spinal cord injury oraba amachung hairiba khoi chatpa khotpa ding amde daga chu khotti kayum tawdaba dum be chin now singa duna saru jabi jagani July re pangchok ko derba nation championship saru jagani madu dagi khangalo player singa de Asian Oceanic Wheelchair Basketball Championship asida saru jagani mara maduna iram da masi lebi biba chana kono pamjaba locomotor disable sin now singa sina akhoi gi iram da Manipur si mingchat propang amno hona jari ba asida saru jabi Kerala Muay Thai Association sinduna lakliba April kundagi pangthokadoriba Calicut ki Gokulam Galleria Mall da India gi state kundagi lakpa fighters singna saruk yaduna Muay Thai Fight Night lisingani kunmari pangthokadori fight adugi main event amusu oigadoriba bout amada Manipur gi mahut sinduna Laisram Vidyachandra Elias Yaimalaina mahaki opponent Mizoram gi Israel Larin Naumaga thengnagadori Warrior Muay Thai Academy asigi Grandmaster Oza Loitongbam Thoiba kunja lising amaga samapan maudraga nipan gi Trahumdoi Suba Asian Games Bangkok da medalist coach player amadi member singna yaimada maipak naba yaifa mangol pinakre Wabagai awang laikai gi community hall da leiba kangsang da sathariba ahanba led sets amutombi amadi led e motila ningsing kumol state level Kendra Wise Open League kam knockout kang tournament listing ani kun marigi ngasi sane kiba ani suba quarter final match da Dhrubatra Wabugai mai pak tuna semi final sangre singamai singa ma thakta leiba Kates Naubana sponsor tawraga Manipur Kang Association maka gi meeting maka da IHAWK amadi WALYDA anina sinduna Mars ki tang kunipan dagi hauduna sathariba kang tournament asige ngasi sane kiba ani suba quarter final match da Dhrubatra Wabugai na Bhagapati Wabugai bo Panjal Nipan da maithiba piram naga semi final sangmangam kibani Matangi quarter final match oina April kungi ayuk pung 13 makhai taba matamda WALYDA Wabugai amadi Maramba Hianglamga akan malamba thingnaragani Aroibada maroibo pau amukan pijari Hayang pangthokadoriba ahanba tangka ki 39 suba Lok Sabha mikhalda mathau tawgadaba polling amadi security personnel sing lam thaduna magi polling station sing da sanakre Lok Sabha election ni mangoina na tangla sangam sam amadi kuraitin sikrota sakhang da bamyo sing na yum manakta nomai nakna kapsilam le hai Amasung Imphal Ziribam Lambi ke Tolen Khul Manakta tanker singna nomai kapsinuna landa kiba adubu yaningdaba fongdoktuna drivers union singna hayengdagi national highway 13 tareta matam kaktaba ban kaukre Matang sida bulletin asilo sinjare Manipur gi miyam gi punsida khwaidagi hena maru oiba state asigi leibag asigi amadi malengi oiba i pausing damak SKTV news pro meeting ta duna lebiyo madugi damak Google Play Store da sangbi duna SKTV Manipur gi app download tobiyo amadi shell amata tingdana SKTV gi news amadi atai channel sing yengbiyo natraga SKTV gi website skyc.in da sangbiraga website asimakta da our OTT haiba option da click tobiraga meeting tabiyo amadi aikoi ge social media handle sing da join tobiduna khutaki oiba i pausing lobiyo Punamaku Kurumjari